ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯉꯧꯕ ꯖꯥꯇꯤꯅ ꯀꯦꯅꯥꯗꯥꯗ ꯑꯃꯨꯛꯇ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯟ ꯃꯆꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯝ ꯂꯥꯞꯄ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯊꯣꯛꯅꯤꯡꯕ ꯑꯃ ꯊꯣꯛꯆꯔꯁꯅꯨ ꯈꯜꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯂꯒꯦ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗ ꯑꯆꯧꯕ ꯗ꯭ꯔꯥꯒꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ꯫ ꯗ꯭ꯔꯥꯒꯟ ꯑꯗꯨꯗ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯑꯉꯥꯡ ꯊꯤꯗꯅ ꯐꯥꯗꯨꯅ ꯍꯦꯛ ꯍꯦꯛ ꯄꯨꯈꯤꯕ ꯂꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯤꯅꯈꯤ꯫ ꯗ꯭ꯔꯥꯒꯟ ꯑꯗꯨꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯁꯛꯇꯤ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯃꯤ ꯑꯃꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯦꯡꯕꯗ ꯑꯆꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯐꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯑꯣꯟꯗꯨꯅ ꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯄ꯭ꯔꯖꯥꯅ ꯈꯪꯅꯔꯛꯈꯤ꯫ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯂꯥꯟꯃꯤꯁꯤꯡꯗ ꯗ꯭ꯔꯥꯒꯟꯒ ꯂꯥꯟꯗꯥꯅꯕ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯔꯛꯈꯤꯗꯦ, ꯀꯤꯖꯩ ꯍꯥꯏꯅ ꯂꯩꯅꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯀꯟꯕ ꯊꯧꯅꯥ ꯑꯐꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯗ꯭ꯔꯥꯒꯟ ꯑꯃꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗꯗꯤ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯤꯅꯕ ꯑꯃꯁꯨꯡ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯑꯩꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯦꯗꯅ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯁꯛꯇꯤꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯝ ꯀꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯃꯝꯕ ꯑꯉꯥꯟꯕ ꯊꯤꯗꯅ ꯖꯪꯒꯜ ꯃꯅꯨꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯂꯦꯞꯈꯤꯗꯦ꯫ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯂꯝꯍꯥꯡꯅ ꯀꯣꯏꯁꯤꯟꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯆꯤꯡ ꯑꯃ ꯎꯔꯝꯃꯤ꯫ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯀꯥꯕ ꯄꯥꯝꯈꯤ꯫ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯟꯈꯤ, ꯃꯁꯤꯒꯤ ꯆꯤꯡꯁꯤ ꯀꯥꯔꯗꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩ ꯀꯥꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯛꯄꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯅꯨꯄꯥꯗꯨ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯖꯩ, ꯃꯣꯡ ꯍꯥꯖꯗꯦ, ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯈꯤ, ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯅꯗꯤ ꯗ꯭ꯔꯥꯒꯟ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯜꯂꯕꯁꯨ ꯃꯍꯥꯛ ꯑꯀꯤꯕꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ? ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ, ꯑꯩ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ, ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯆꯤꯡꯊꯛꯁꯤꯗ ꯀꯥꯗꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯁꯨ ꯌꯥꯏ꯫ ꯃꯐꯝꯁꯤꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯨꯝ꯫ ꯅꯪ ꯆꯥꯅ ꯊꯛꯅꯕ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯒ ꯂꯩꯔꯝꯕꯅꯤ, ꯆꯥꯛꯁꯨ ꯂꯥꯝꯂꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯣꯡꯒꯤ ꯃꯃꯥꯡꯗ ꯃꯆꯨ ꯁꯤꯊꯔꯕ ꯁꯔꯨ ꯃꯌꯥꯝ ꯃꯄꯩ ꯃꯄꯩ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯃꯗꯨ ꯎꯔꯨꯕꯗ ꯑꯀꯤꯕ ꯑꯉꯛꯄꯅ ꯊꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯕ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯩ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯗ꯭ꯔꯥꯒꯣꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ
ꯆꯐꯨ ꯑꯃ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯝꯕꯗꯨ ꯅꯨꯄꯥꯗꯨꯅ ꯎꯔꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯆꯩ ꯑꯃ ꯊꯤꯡꯖꯤꯟꯗꯨꯅ ꯑꯣꯠꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯥꯗꯣꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯡꯇꯣꯔꯛꯇꯨꯅ ꯊꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯀꯤꯕꯅ ꯍꯨꯃꯥꯡ ꯀꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯈꯤ, "ꯏꯕꯦꯟ, ꯑꯩ ꯉꯁꯤꯗꯤ ꯃꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯨꯖꯥꯛ ꯑꯐꯨꯠꯄ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ"꯫ ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯨꯖꯥꯛ ꯐꯨꯠꯄ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯡꯇꯣꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯈꯤ꯫ ꯃꯈꯣꯏ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨ ꯁꯤꯡ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯁꯤꯡ ꯊꯤꯕ ꯊꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯈꯤ, "ꯏꯕꯦꯟ, ꯅꯨꯄꯥꯁꯦ ꯏꯕꯦꯟꯒꯤ ꯀꯅꯥꯅꯣ?" ꯍꯅꯨꯕꯤ ꯑꯗꯨꯅ, "ꯅꯍꯥꯛ ꯌꯥꯝꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯉꯥꯟꯅ ꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯑꯋꯥꯐꯝꯗꯒꯤ ꯑꯩꯅ ꯀꯟꯕꯤꯒꯅꯤ꯫ ꯅꯪꯒꯤ ꯖꯪꯒꯜꯗ ꯊꯦꯡꯅꯈꯤꯕ, ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕ, ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯆꯥ ꯑꯊꯛ ꯇꯧꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤ, ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯗ꯭ꯔꯥꯒꯟ ꯑꯗꯣ꯫ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯁꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯒꯅꯨ, ꯑꯔꯦꯝꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ꯫ ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯡꯎꯞ ꯑꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯍꯌꯦꯡ ꯅꯪꯅ ꯌꯥꯍꯧꯔꯛꯄꯗ ꯁꯤ ꯇꯣꯡꯁꯤꯜꯂꯨ꯫ ꯅꯪꯅ ꯁꯤ ꯇꯣꯡꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯊꯥꯡꯕꯗ ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯌꯧꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯖꯄꯇ꯭ꯔ ꯃꯅꯥ ꯑꯃꯁꯨ ꯄꯤꯔꯛꯏ꯫ ꯃꯅꯥ ꯑꯁꯦ ꯂꯥꯏꯒꯤ ꯂꯥꯏꯔꯣꯜ ꯏꯕꯗ ꯁꯤꯖꯤꯟꯅꯕ ꯃꯅꯥꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯤꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯅꯥ ꯑꯁꯦ ꯃꯉꯣꯟꯗ ꯄꯤꯌꯨ꯫ ꯃꯍꯥꯛꯅ ꯃꯊꯪꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ, ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯂꯥꯞꯅ ꯆꯠꯂꯁꯨ ꯍꯌꯦꯡ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ"꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯣꯡꯎꯞꯇꯨꯒ ꯂꯥꯏ ꯇꯤꯟꯒꯤ ꯃꯌꯦꯛ ꯀꯌꯥ ꯌꯥꯎꯔꯕ ꯃꯅꯥꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯈꯤ, "ꯍꯣꯏ, ꯑꯩ ꯏꯕꯦꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯆꯒꯦ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯪꯅ ꯍꯌꯦꯡ ꯑꯌꯨꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯤꯅ ꯑꯩꯕꯨ ꯀꯨꯞꯁꯤꯜꯂꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯀꯥꯝꯁꯤꯟꯈꯤꯕ ꯃꯟꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯛꯇꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯤꯡꯒꯠꯆꯒꯦ"꯫ ꯅꯨꯃꯤꯗꯥꯡꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯦꯟꯈꯤꯗꯅꯕ ꯍꯥꯏꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗ꯭ꯔꯥꯒꯣꯟꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯇꯨꯔꯦꯜ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯍꯅꯨꯕꯤꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯑꯊꯥꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯁꯤꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ, "ꯏꯕꯦꯟ, ꯅꯪ ꯍꯧꯒꯠꯂꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯛꯇꯤ ꯂꯩꯕ ꯈꯣꯡꯎꯞꯇꯨ ꯇꯣꯡꯁꯤꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯔꯥꯞꯄ ꯆꯤꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯅꯨꯕꯤꯅ ꯄꯤꯔꯛꯈꯤꯕ ꯕꯣꯖꯄꯇ꯭ꯔ ꯃꯅꯥꯗꯨ ꯄꯤꯔꯝꯃꯤ꯫ ꯍꯅꯨꯕꯗꯨꯅ ꯃꯅꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯂꯤꯁꯤ ꯅꯪ ꯑꯣꯏꯔꯦꯀꯣ"꯫ "ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯦꯡꯕꯗ ꯅꯍꯥ ꯑꯣꯏꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ"꯫ ꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯗꯨꯅ ꯑꯇꯣꯞꯄ ꯈꯣꯡꯎꯞ ꯑꯃꯒ ꯂꯥꯏꯒꯤ ꯃꯌꯦꯛ ꯏꯔꯕ ꯃꯅꯥ ꯑꯃꯒꯁꯨ ꯄꯤꯔꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ,
ꯅꯪꯅ ꯃꯁꯤ ꯇꯣꯡꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯕꯗ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯌꯧꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯉꯣꯟꯗ ꯑꯩꯅ ꯄꯤꯔꯛꯂꯤꯕ ꯃꯅꯥ ꯑꯁꯦ ꯑꯃꯨꯛ ꯄꯤꯌꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯡꯗꯨꯅ ꯈꯣꯡꯎꯞꯇ ꯊꯤꯡꯖꯤꯟꯗꯨꯅ ꯆꯠꯄ ꯍꯧꯕꯒ ꯆꯤꯡ ꯑꯃꯗ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯥꯗꯨꯁꯨ ꯈꯣꯡꯎꯞ ꯑꯃꯒ ꯃꯅꯥ ꯑꯃꯒ ꯄꯤ ꯑꯗꯨꯒ ꯍꯥꯏꯈꯤ, ꯅꯪꯅ ꯃꯁꯤ ꯇꯣꯡꯂꯒ ꯌꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯇꯥꯛꯂꯛꯀꯅꯤ꯫ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯃꯅ ꯑꯇꯣꯞꯄ ꯃꯅꯥ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯆꯤꯡꯁꯤꯒꯤ ꯃꯈꯥꯗ ꯁꯨꯝ ꯀꯨꯝꯊꯔꯒ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯅꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯃꯊꯛꯇ ꯑꯀꯪꯕ ꯃꯐꯝꯅꯤ ꯈꯜꯂꯒ ꯅꯪ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯨ꯫ ꯑꯗꯨꯕꯨ ꯅꯪ ꯏꯁꯤꯡꯗꯗꯤ ꯌꯦꯡꯊꯒꯅꯨ꯫ ꯑꯩꯅ ꯄꯤꯔꯤꯕ ꯃꯅꯥꯗꯨꯒꯤ ꯃꯇꯦꯡꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯣꯟꯅꯤꯡꯕ ꯁꯛꯐꯝꯗ ꯑꯣꯟꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯒꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯌꯥꯔꯦꯛꯅꯕ ꯃꯐꯝ ꯆꯥꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯗ꯭ꯔꯥꯒꯣꯟ ꯅꯨꯄꯥꯗꯨ ꯑꯁꯦꯡꯕ ꯗ꯭ꯔꯥꯒꯣꯟꯒꯤ ꯁꯛꯐꯝ ꯂꯧꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛꯁꯨ ꯎꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯨꯝꯃꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯆꯦꯟꯐꯝ ꯂꯩꯇꯕꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯅꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯨꯠꯅ ꯈꯖꯤꯛꯇꯪ ꯍꯥꯏꯔꯨꯕꯗ ꯉꯥ ꯃꯆꯥ ꯑꯃ ꯑꯣꯟꯗꯨꯅ ꯏꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯈꯤꯗꯦ꯫ ꯉꯥ ꯃꯆꯥꯗꯨ ꯎꯔꯗꯨꯅ ꯍꯪꯂꯛꯈꯤ, ꯉꯥ ꯃꯆꯥ, ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯉꯥ ꯃꯆꯥ ꯑꯗꯨꯅ, ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯜꯂꯒ ꯆꯠꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯑꯩꯅ ꯎꯔꯕꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ꯫ ꯗ꯭ꯔꯥꯒꯣꯟꯗꯨ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯉꯥ ꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯎꯏ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯃꯗ ꯑꯃꯨꯛ ꯍꯪꯈꯤ, ꯍꯦ ꯍꯪꯉꯣꯏ, ꯑꯩꯅ ꯊꯤꯔꯤꯕ ꯃꯤꯗꯨ ꯀꯔꯣꯝꯗ ꯆꯠꯈꯤ? ꯃꯍꯥꯛꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤ ꯍꯥꯏꯕ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ, ꯑꯩꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯅꯥꯁꯨ ꯆꯠꯈꯤꯕ ꯎꯍꯧꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯃꯔꯛꯇ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯆꯧꯕ ꯉꯥ ꯑꯃꯅ ꯆꯔꯥꯡ ꯆꯥꯒꯗꯕꯒꯤ ꯃꯀꯣꯛ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡꯗ ꯂꯩꯕꯗꯨ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯊꯤꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯪ ꯎꯕ꯭ꯔꯥ? ꯑꯆꯧꯕ ꯉꯥ ꯑꯗꯨꯅ ꯅꯣꯛꯇꯨꯅ, ꯎꯏꯌꯦ, ꯍꯧꯖꯤꯛꯇ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯗꯨ ꯃꯈꯥꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯑꯉꯥꯡꯕ ꯎꯆꯤ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯈꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯈꯤ, ꯑꯩꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯨ ꯀꯗꯥꯏ ꯆꯠꯈꯤ? ꯎꯆꯤꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯅ, ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥꯗꯣ ꯅꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯎꯆꯤꯗꯨ ꯀꯤꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯩ ꯅꯠꯇꯦ, ꯅꯪꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇ ꯁꯤ ꯐꯥꯎꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯄꯗ ꯑꯩꯒꯤ ꯌꯨꯝꯁꯨ ꯃꯍꯥꯛꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯖꯤꯟꯗꯨꯅ ꯎꯆꯤꯒꯤ ꯁꯛꯐꯝ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯗ꯭ꯔꯥꯒꯟꯗꯒꯤ ꯊꯩꯗꯣꯛꯈꯤ꯫ ꯗ꯭ꯔꯥꯒꯟ ꯑꯗꯨꯅ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯊꯦꯡꯒꯨ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯈꯤ꯫ ꯊꯦꯡꯒꯨ ꯎꯕꯗ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯊꯦꯡꯒꯨ, ꯅꯪꯗꯤ ꯑꯍꯜꯁꯨ ꯐꯅꯌꯥꯝꯅ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅꯁꯨ ꯁꯤꯡꯂꯝꯂꯅꯤ꯫ ꯑꯩꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯔꯣꯝꯗ ꯆꯠꯈꯤ ꯈꯪꯍꯧꯕ꯭ꯔꯣ? ꯊꯦꯡꯒꯨ ꯑꯗꯨꯅ, ꯑꯩ ꯈꯪꯖꯩ,
ꯂꯥꯞꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯃꯍꯥꯛꯀ꯫ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ꯫ ꯗ꯭ꯔꯥꯒꯣꯟꯗꯨ ꯄꯥꯠꯇꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯆꯧꯕ ꯇꯨꯔꯦꯜꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯒꯣꯟꯗꯨ ꯑꯄꯤꯛꯄ ꯂꯤꯟ ꯑꯃ ꯑꯣꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯂꯤꯟ ꯑꯗꯨꯗꯒꯤ ꯈꯔ ꯊꯩꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯃꯇꯨꯡ ꯏꯟꯅꯩ꯫ ꯉꯥꯗꯨꯅ ꯁꯔꯀꯜꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯨꯅ ꯏꯔꯣꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯀꯟꯕ ꯑꯋꯪꯕ ꯏꯔꯩ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯀꯟꯕ ꯏꯔꯩ ꯑꯗꯨꯅ ꯂꯤꯟꯒꯤ ꯃꯁꯥꯗ ꯊꯦꯡꯂꯛꯄꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯑꯔꯨꯕ ꯏꯁꯤꯡ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯅꯨꯡꯗ ꯂꯨꯞꯊꯔꯨꯕꯗ ꯑꯀꯟꯕ ꯏꯔꯩ ꯑꯗꯨꯗ ꯌꯥꯎꯈꯤꯗꯨꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯏꯔꯩꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯤꯟ ꯑꯗꯨ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯊꯦꯡꯒꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯕꯒꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯉꯥꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯑꯣꯟꯈꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯥꯒꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯗ꯭ꯔꯥꯒꯟ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥ ꯇꯝꯂꯛꯈꯤ꯫ ꯂꯝꯗꯝ ꯑꯗꯨꯗꯁꯨ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯥꯒꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯤꯟ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯂꯥꯏꯔꯦꯟꯒꯤ ꯁꯛꯂꯣꯟ ꯂꯧꯏ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯪꯒꯣꯏꯅꯩ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯟ ꯑꯌꯥꯝꯕꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯂꯤꯟ ꯎꯔꯕꯗꯤ ꯂꯥꯏꯅ ꯊꯥꯗꯣꯛꯇꯦ, ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯂꯤꯟꯅ ꯍꯨ ꯆꯦꯜꯂꯝꯂꯤꯕ ꯑꯁꯤꯁꯨ ꯂꯥꯏꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟ ꯑꯣꯟꯈꯤꯕꯗꯨꯒꯤꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫